Manipuri Wari. Click the subscribe button and press bell icon to know latest new videos. Mathangi numini achauba thabak chatnaba thore Promila su thole Promila achauba ngai ko hayeng natrane nachal lakane haibado achauba mani ma Promila nang khara airport gi lawu chatluko achauba hoi chatuni ma aduga aikhoigi mamang sangkoi sabagi do adusu nongnini sida horani imana laisang ama haibado adusu yaurasi Promila hoine laisang amadi tangai fadrabani Karai degi mina no sadaurisina achauba aiga thaina laik taminarakpa imanabani mana mi khara purakani masasu sabasi yauduribani ma Promila ngaikho mapot masai bu laurabrane achauba ai ngasi se ayamana laururani horen gari ama tharake ai imada dum call taurake Promila hoi hoi aduga thabak suringai manungdudi madi sida laigadra hangatlanda chattoira achauba Sida sum lairajunida ima lamnaga lapasida nungairaroi Promila hoi hoi phare phare chatluro nang thabakto achauba hoi ima ai chalukige somda tombina mamabu irujabiri wari sana tombi ima hayengdi ai imphal chatoine imagi keke leirauge mama kaisuk leirakanuda ima karesu ehenba pama leiteda tombi aigi supurit ama yambungne laibini haye Mama hoine layu nang yambunga chattoira tombi yambunga ne form fill up tawramaga marketing tawruduini ima ada damaniga yambunga lae mema haima mani nang chu yauraina changu mani as ini sidi yam kallina masaga yam phariponi ne mema ngaikho mani noigi thabaktubu leitrabarane mani Lairi ine ngasi nongni sida chatlani handakti imphal dani ada thabak loidri fawba laiba tare tombi adudi ima ibani tang lehauduiba thoiba yambung adum marakta lakanida mani tombi nangbu kibrane tombi kibaina teda damani sum ima ibani tang laibado nungai tabagi wan mani nangna wa hainingba khuding akoida chatlo nanamada Inaman damani da kolam ta tabiyu yambunga wari sagian hayu phone hekta tawro ichal sidi tombi hoi damani mani thoiba machine do laktho uro hauji semurasi thoiba hoi damani mema kaida muk chatuinu noibo sakti chathokhodana mani ine kuiroida machine nama yadabani adu semnaba pisalamaga laktoini thoiba damani chatlasira mani Hoi, ini amuk thokige mema hoi kuirakanuko thoiba tombi imado chak picharaga hidak to bajana pijauko tombi hoi yambung mathangi numini thoiba machin manaw imphanda chatlami form fill up tawruraga marketing tawba bazar da muk chatlami tombi gi mamanabi kharasu thengnare mamanabi singdusu yawda punna chatlami mamanabi amana moida changlusi haidana tombi changki thoibadi bazar da maniga lehore tombina mamanabi hoidagi thorakpada nupa kharada lambida thengnare nupa tombi aina nang lumaise chahi humdi surmani da ha chahi kya surkandano yabiduido tombi thaujal aigi damak matam mangan bigano ai adugumbagi wakal leijadri thaujal kari haibo jikido ha aibu pamdaba aibu kari wat ke ha Itausa aibu kari wat keba sakte yengo idel dengo aise thaujal ni thaujal yamna lebami tombi nangbo hoi nang kaisu wate sakta suda naralda minna kalak naramadi ai adubu thaujal aidi tungi yamna khalle tungda nauna lukra singda chanbado aidi pamjadaba warau binuko thaujal gi mamanaba kai haiba dudi aikhoi marupse yam phate sinine hoi nakut hamaga chaduini apangbi
Thoujal yare matau nupi namang ayam thekalaga kaida tai laurida mon khangma natrene bai ha 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 Tombi gi mamanabi Sonia he noigi do mi usitrira nupi bu antana khanba sana pot oinu uba noida bu karama nupi na yabiduino Thoujal he saktivi nangonda aikoi kaisuk haide ko nang tumina layu natradi nangsu ha Tombi nangi adugamba chakhataba na tawduda aini yadoiba ha aigi punsina lari makai namangda fau mangluranu Thoujal tawnuda nupi kanaroida tanarubi khutsina thongwado chajaningdana tawbanida asi haiduna Tombi gi khutta pairami Tombi he adumi usitaba aduk chakhataba asi haiga khangawdana khupakna thaki khoisawnaraba Thoujalna Tombi gi sammadu tunglomdagi pairaga chingki Thoujal karisu leitaba pet pet lawbi nupi nangna ngasi fawba imanaba na fawba set thadriba ingonda khut tharaba nang aigi igun khangde ha nang hatu ura ha saurupna hairakpani tanja asida Thoujalbu tungdagi khongpakna kaurei Thoujalgi mamanabasing ingangakna yengthorei thoiba mabung aigi mangda ichalbu tubum nama sokadaba kanano thoro amamta lamba tause Tombi yambung thoiba Sonia chatlo Tombi bu noida thanamo ai hore loba laagi Sonia ho yambung Sonia ga Tombi ga chatki Tombi tung han handuna yengduna chatki Thoujal o Thoujal lagi khutta nachal lupi gi mang tharaga chatningla boire he boicha kaidori ase Thoujal na boicha da ingit tawi boicha parap changsilaga thoiba gi thabakta khongpak na kawki thoiba tung khara halli khonglei thuna thoiba na amuk round kek pirei boicha sallaga tai somdana henthoi mayumda thorpa numini airport ta mabungna lawwa la amdabagi yam sauna gari ama faduna lai sum lakpada lambida mi khara funabadu urami khara naksilakpada henthoi na khanghai hairei henthoi khamo amta khamo kaka amta ngai khoba ko gari khami henthoi machinda murum soli henthoi wow kai khupajano sibo body ga as aidi ngawreda kaino akoi manipur da su south ki hero leirabo fight ka se yam haiba as ai ngawre henthoi gari degi kumtharaga maya umsinba kawu makai film yengba gumna yam thawai ta ne yengli diver ibe makai no ne atai missing se saunarak patare ne henthoi gi monrang kai ki henthoi as kaka yam nungairi haiba asi hairaga henthoi amuk punaribado yengthorakpada nupa amana wakok ama pairaga thoiba tamna lakpadu mana urami henthoi na khanglaw lawrai henthoi hey natungda chaina thomdore ne henthoi na lawrakpadu tabada thoiba mi amada kin thingena khut thangkatna yengthorai khangaude thoibagi kokta wakoktuna thomki henthoi aya thomkhre asi hairaga henthoi thoiba tamna chensingi henthoi na chensingi ba ubada gari da tonglamba misingdo loina kumtharaktuna chenselai adudagi Thoujal amadi mamanabasing magi haudana chenaki henthoi da sokpro thoiba sokteda tin chaba wako oira male sok haudre nupi amana ibungo sokpra ne he thoiba ima sokteda nupi karino lambisida noina tawrisibo thoiba ngausinaba ngangaktanida nupi ngangda karan tarambagini ine nupi khangdrene haujikan angangsingse nisa khara sasilaga afafata khangde moina ningbata tawi ibungo nangna kayawgadabano thoiba ine aibudi athapadagini aisida ichal nupi laurukigini ine adudi ayamu salukhiye ko nupi hoi chalo henthoi da koktu i khara thore thoiba makoktu pairage yengi makutta i khara taire adubu thoiba henthoi de yenglaga haipet nokpet tawrame henthoi gi wakhal kai nupano ne i thoise nada jalo nokpet ka tawsilame magi se ai pama male masi nupa se ai sum nungsire diver adudi mayam chatna batawse henthoi mayum yore get hek changbaga mama mangonda lairami macha lakpa ubada pomila haima icha la edana ngaikho maigo okise ima mai laurugi henthoi yare so mai gamta oi
Noidi ayam to nungsidabani. Asi hairaga henthoi mangolda prapap kakhatlaga phammi sut sut kappi. Pomila kaidaurage ichana kappisibo nabungna kaida lehorage. Henthoi hangbirakanu cho aidi nacha natiye nangi nachado ai khangjadiye. Pomila kaino ne nang laurune na chatkhidaine. Henthoi lakte haibani ma hainaringida mabung getagi changlei. Henthoi mabung ubada paithoktuna laiki. Achauba saurumuk pairisina. Pomila nangna kadaida muk chaluino ama paikrise maigo oke yademe. Achauba aido lambida imanaba ma thengnaba aduda ichalga timing da sana haudredna. Se sauranu se kari chaningi ichalbo ngasidi ichalna chaningbado hekta thongdaradawni ibungna. Henthoi noi napado thongo aduga ne noi nama se asiga chaminaro. Asi hairamaga henthoi saune imungda changki. Pomila haima kari wangangno sibo. Achauba ha saurine nang angjarini ma ai horen phajana themlage. Henthoi di numito ahing tumba yadre. Thoibagi wakhalda mondrang sanari. Nongale thoiba maniga henthoi ode laami. Henthoi istiar mathakta lai. Thoibana geta changlakpada urami. Henthoi aya asinupa se ai lumba la maleni. Akoi tamo laibani. As aidi kamai tawni nason pikna. Oi chalo ai tholakeba. As tada malini sum changleeba kamai tawni sidi. As ai butho usirane. Tamo uradi kamai tawni. As ai lolubana farani da lolurage. Achauba imungdagi thorai. Achauba bye mani bai thabak to hauba yaradra da yengena laini. Achauba pot loba loina loirabane. Any noina apamba matamda aigidi yare. Mani farene adudi akhoi hayengdagi laage. Achauba hoi farene lao. Mani fare adudi bai akhoi amuk chatlukige hayengdo ayukta laage. Achauba kaino saga thaugi. Mani tharoi bai akhoi thaba amamu chatlukiduni. Achauba fare adudi bai ai get phawba thindoke. Henthoi thong marumdagi chatkrajalo haima chatkramalene. Tamona kai haikrajano. Achauba getagi changlakpada henthoi nangahuroi matagum prap senthoraktun hangloi. Henthoi tamo haujiki nupado kai hairamino kana hanginoba. Achauba thabaki warinida kaidaurage. Henthoi kaisu tawde sum hangbanida. Mathangi numini Sonia henthoi ode lai. Sonia ima henthoi laikibro. Pomila laibani changu mai kada. Sonia amta changjarake disturb oigadro. Henthoi khangi he hingchabi kai chatoino yam nganna. Sonia lao thaba amta chaluse loisillo. Henthoi kai dano haibado. Sonia ho nupa uneruse. Henthoi is asengbrane. Sonia asengbane loisillo thengani lam lapeba. Henthoi hoi ngahak ngairoko adudi. Sonia Sonia amadi henthoi Sonia gi boyfriend unarude loiraga thorakpada. Sonia henthoi asida imanabi amalai moide changlusira yam laptre nanga su sakhangnaro college pundoini. Henthoi hoi changluse gari se nang thawro aidi lambi khangdabanina. Sonia thoiba khara lapna gari macha ma thawraga lakpado henthoi na ure. Henthoi aya asinupa se aina chatma mafam khuding ai lumba lae ai koiti thi leira male kainom tawrene kamai tawni. Sonia kanano. Henthoi as yenguronu thawro sat chalo mi mayumda amuk la adi ai ikaineba. Sonia yengthoktre gari thawba hore. Thoibasu sum thawrai. Henthoi as sum laeba kamai tawni. Sonia inara ibo. Henthoi sum inare khara kanna thawro uchin nasin tombi hoi mayum yaure. Sonia na henthoi bu saktakle moi hum sakang mai khangna duna wari chanaringe thongkal da thoiba gari thawjilai. Henthoi khangprek khangi nangaroi matagum henthoi na thoibagi manakta tamna chenchile aduga hai.